ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯂꯥꯛꯆꯔꯦ ꯂꯦꯟꯗꯤꯡ ꯁꯥꯏꯠ ꯂꯣꯝꯗ ꯄꯨꯁꯤꯟꯖꯔꯦ ꯎꯔꯥꯁꯤ ꯂꯩꯀꯣ ꯃꯒꯨꯜ ꯂꯩꯀꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯅꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯈꯨꯅꯨ ꯈꯣꯡꯗ ꯁꯝꯌꯦꯠꯒꯨꯝꯅ ꯃꯥꯏꯊꯣꯡ ꯅꯨꯡꯖꯥꯅꯔꯤꯅꯤ ꯈꯨꯅꯨ ꯈꯣꯡꯗ ꯁꯝꯌꯦꯠꯒꯨꯝꯅ ꯃꯥꯏꯊꯣꯡ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯕꯗ ꯇꯥꯛꯄꯤꯔꯛꯄꯗ ꯌꯦꯔꯨꯝ ꯍꯥꯟꯅ ꯊꯥꯎ ꯑꯁꯥꯕꯗ ꯊꯥꯗꯕꯤꯌꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯌꯦꯔꯨꯝ 6 ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯦ ꯊꯥꯎꯁꯨ ꯁꯥꯖꯤꯜꯂꯛꯂꯦ ꯈꯖꯤꯛꯇꯪ ꯃꯩ ꯂꯩꯊꯖꯔꯒ ꯊꯥꯊꯖꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯤꯕꯨ ꯀꯤꯅꯦ ꯆꯣꯡꯕꯅ ꯁꯤꯔꯝꯅꯤꯗ ꯈꯥꯕꯩ ꯂꯥꯛꯑꯦ ꯂꯥꯞꯅ ꯇꯥꯝꯅ ꯂꯥꯛꯄ ꯈꯥꯕꯩꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯀꯥꯔꯤ ꯇꯧꯍꯜꯂꯨꯅ ꯍꯥꯏꯔꯛꯄ ꯇꯥꯛꯄꯤꯔꯛꯄꯁꯤꯡ ꯂꯧꯁꯤꯟꯖꯔꯤ ꯃꯁꯤꯃꯛꯅ ꯇꯥꯛꯄꯤꯔꯛꯄ ꯂꯧꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯁꯤꯒꯤ ꯆꯥꯡꯁꯤ ꯑꯣꯏꯔꯒꯗꯤ ꯌꯥꯔꯒꯗ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯅꯦꯅ ꯈꯜꯂꯤ ꯃꯔꯣꯏꯁꯨ ꯅꯥꯀꯟꯁꯤꯗ ꯊꯥꯗꯖꯔꯒꯦ ꯇꯤꯜꯍꯧ ꯍꯦꯛꯇ ꯀꯣꯠꯊꯖꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯅꯤꯁꯨꯕꯗꯁꯨ ꯆꯅꯝ ꯍꯦꯛꯇ ꯀꯣꯠꯊꯖꯔꯦ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯇꯦꯖꯄꯇꯥ ꯃꯅꯥ ꯑꯃꯇꯪ ꯊꯥꯊꯖꯔꯦ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯊꯥꯊꯖꯔꯦ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯊꯥꯎꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝꯗꯦꯅ ꯈꯟꯇꯣꯛꯑꯁꯤꯗ ꯁꯤꯡ ꯈꯔ ꯊꯥꯊꯖꯔꯦ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯆꯥꯅꯒꯗꯕ ꯆꯥꯡꯒꯤ ꯃꯔꯨ ꯃꯔꯥꯡ ꯈꯔꯁꯨ ꯊꯥꯊꯖꯔꯦ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯆꯥꯅꯒꯗꯕ ꯆꯥꯡꯒꯤ ꯃꯆꯨ ꯈꯔꯁꯨ ꯊꯥꯊꯖꯔꯦ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯃꯤꯊꯤ ꯃꯔꯨ 2-3 ꯊꯥꯊꯖꯔꯦ ꯇꯨꯃꯤꯟꯅ ꯁꯨꯗ꯭ꯔꯤꯕ ꯖꯤꯔꯥ ꯈꯔꯁꯨ ꯊꯥꯊꯖꯔꯦ ꯇꯨꯃꯤꯟꯅ ꯍꯤꯡꯁꯨ ꯊꯥꯛꯆꯜꯂꯒꯦ ꯇꯨꯃꯤꯟꯅ ꯈꯤꯇꯪ ꯂꯧꯔꯒ ꯁꯤꯒꯤ ꯆꯥꯡꯗ ꯊꯥꯊꯖꯔꯦ ꯍꯥꯎꯕ꯭ꯔꯦꯡꯒꯦ ꯑꯣꯠꯄ ꯍꯤꯡ ꯊꯥꯛꯄꯒꯤ ꯅꯥꯀꯟꯗꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯏ ꯐꯖꯅ ꯑꯣꯠꯄ ꯁꯤꯂꯥꯟꯇ꯭ꯔꯣ ꯈꯔ ꯄꯨꯁꯟꯖꯔꯛꯂꯦ ꯈꯖꯤꯛꯇꯪ ꯊꯠꯆꯔꯒ ꯃꯇꯠ ꯊꯠꯆꯔꯒ ꯊꯥꯊꯖꯔꯦ ꯐꯗꯤꯒꯣꯝ ꯍꯥꯏꯖꯕꯅꯤ ꯏꯪꯒ꯭ꯔꯥꯖꯤꯗ ꯁꯤꯂꯥꯟꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ ꯏꯪꯒ꯭ꯔꯥꯖꯤ ꯃꯔꯣꯟꯗ ꯁꯤꯒꯨꯝꯕ ꯃꯆꯥꯁꯦ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯊꯦꯠꯆꯟꯖꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯃꯥꯂꯣꯟ ꯂꯩꯅ ꯏꯃꯥꯂꯣꯟ ꯀꯥꯟꯊꯣꯛꯇꯨꯅ ꯁꯤꯂꯥꯟꯇ꯭ꯔꯣ ꯑꯃꯗꯤ ꯀꯨꯂꯥꯟꯇ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯁꯤꯂꯥꯟꯇ꯭ꯔꯣꯁꯤ ꯀꯔꯤꯅꯣ ꯀꯨꯂꯥꯟꯇ꯭ꯔꯣꯁꯤ ꯀꯔꯤꯅೋ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯤ ꯈꯪꯕꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯕꯤꯗ꯭ꯔꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯔꯣꯏ ꯐꯖꯅ ꯃꯨꯜꯂꯛꯏ ꯃꯆꯨꯁꯤ ꯈꯤꯇꯪ ꯋꯥꯠꯇꯧꯔꯤꯕꯔꯥ ꯈꯪꯗꯦ ꯋꯥꯇꯛ ꯇꯧꯗꯣꯔꯤꯕ ꯋꯥꯇꯧ ꯃꯥꯟꯕꯗꯒꯤ ꯈꯖꯤꯛꯇꯪꯒ ꯊꯥꯊꯖꯔꯦ ꯌꯥꯗꯧ ꯃꯥꯜꯂꯦ ꯍꯥꯟꯅꯅ ꯐꯨꯠꯂꯕ ꯍꯥꯟꯅꯅ ꯅꯣꯏꯈꯥꯏꯔꯕ ꯑꯂꯨ ꯑꯃꯗꯤ ꯃꯣꯔꯣꯛ ꯄꯨꯟꯅ ꯍꯩꯖꯤꯟꯖꯔꯦ ꯃꯣꯔꯣꯛ ꯍꯦꯛꯇ ꯍꯩꯖꯤꯟꯖꯔꯦ ꯐꯖꯔꯦ ꯀꯣꯝꯄꯥꯛ ꯑꯁꯤꯁꯨ ꯇꯦꯡꯁꯤꯜꯂꯒ ꯍꯩꯖꯤꯟꯖꯔꯦ ꯈꯥꯕꯩ ꯑꯃꯨꯛꯇꯪ ꯂꯥꯛꯁꯤꯟꯖꯔꯦ ꯏꯟꯁꯄꯦꯛꯁꯟ ꯇꯧꯖꯔꯦ ꯃꯨꯟꯕ ꯉꯥꯏꯖꯔꯒꯦ ꯃꯆꯦꯠ ꯁꯣꯏꯔꯒ ꯀꯪꯍꯜꯂꯕ ꯍꯔꯤꯕꯣꯞ ꯑꯃꯇꯪ ꯁ꯭ꯋꯥꯏꯗ ꯌꯨꯡꯖꯤꯟꯖꯔꯦ ꯆꯥꯅꯒꯗꯕ ꯆꯥꯡꯒꯤ ꯊꯨꯝ ꯅꯥꯞ ꯇꯝꯖꯔꯦ ꯊꯥꯛꯆꯤꯟꯖꯔꯦ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯈꯖꯤꯛꯇꯪꯒ ꯈꯤꯇꯪꯒ ꯃꯨꯟꯕ ꯉꯥꯏꯕ ꯍꯥꯎꯕ ꯉꯥꯏꯕ ꯐꯥꯏ ꯅꯣꯏ ꯇꯥꯈꯠꯅꯨ ꯐꯝꯃꯦꯗ ꯋꯥꯖꯥꯎ ꯉꯥꯡꯅꯨ ꯑꯩ ꯐꯥꯏ ꯅꯣꯏ ꯇꯥꯈꯠꯅꯨ ꯐꯝꯅꯦꯅ ꯋꯥꯖꯥꯎ ꯉꯥꯡꯅꯨ ꯐꯗꯤꯒꯣꯝ ꯂꯥꯛꯑꯦ ꯊꯠꯆꯔꯦ ꯊꯥꯛꯆꯟꯖꯔꯦ ꯁꯤꯡꯒꯤ ꯃꯍꯥꯎ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯏꯕꯒꯤ ꯁꯤꯡꯁꯨ ꯂꯥꯛꯑꯦ ꯊꯥꯛꯆꯟꯖꯔꯦ ꯈꯥꯕꯩ ꯂꯥꯛꯑꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯂꯦ ꯃꯩ ꯀꯜꯂꯤ ꯌꯥꯔꯅꯦꯅ ꯈꯜꯂꯦ ꯂꯦꯟꯗꯤꯡ ꯁꯥꯏꯠꯀꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯔꯦ ꯆꯞ ꯆꯥꯔꯦ ꯅꯪꯕꯒꯤ ꯆꯥꯡꯁꯨ ꯅꯪꯉꯦ ꯅꯥꯀꯟꯗ ꯃꯣꯔꯣꯛ ꯃꯦꯠꯄꯅ ꯊꯧꯒꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯋꯥ ꯑꯃꯇꯪ ꯂꯥꯛꯁꯟꯖꯔꯦ ꯉꯥꯔꯤ ꯆꯐꯨꯗꯒꯤ ꯆꯦꯒꯞꯅ ꯉꯥꯔꯤ 1-2ꯗꯪ ꯆꯞꯄꯒ ꯇꯋꯥꯗ ꯁꯥꯍꯟꯖꯔꯦ ꯌꯥꯗꯧ ꯃꯥꯜꯂꯦ ꯆꯦꯒꯞꯅꯁꯨ ꯍꯦꯛꯇ ꯆꯞꯆꯔꯦ ꯃꯣꯔꯣꯛ ꯃꯦꯠꯅꯕꯒꯤꯗꯃꯛꯇ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯥꯞꯆꯟꯖꯔꯦ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯥꯊꯖꯔꯦ ꯑꯁ ꯃꯈꯥꯗ ꯂꯣꯏ ꯇꯥꯊꯣꯛꯈ꯭ꯔꯦ ꯂꯦꯟꯗꯤꯡ ꯁꯥꯏꯠꯀꯤꯗꯃꯛꯇ ꯐꯖꯅ ꯅꯪꯈ꯭ꯔꯦ ꯂꯦꯟꯗꯤꯡ ꯁꯥꯏꯠꯇ ꯂꯥꯛꯆꯔꯦ ꯎ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃꯇꯪ ꯂꯪꯁꯤꯟꯖꯔꯦ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ
ꯍꯥꯎꯕꯤꯕꯤꯂꯥ ꯂꯦꯟꯗꯤꯡ ꯁꯥꯏꯠ ꯂꯣꯝꯗ ꯄꯨꯁꯤꯟꯖꯔꯦ ꯇꯦꯅꯧ ꯃꯥꯟꯕꯤ ꯃꯇꯝꯅꯤ ꯇꯦꯅꯧ ꯃꯥꯟꯕꯤꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗ ꯊꯧꯒꯜ ꯇꯧꯒꯗꯧꯔꯤꯕꯅꯤ ꯇꯤꯜꯍꯧ ꯈꯔ ꯆꯅꯝ ꯈꯔ ꯂꯦꯟꯗꯤꯡ ꯁꯥꯏꯠꯀꯤꯗꯃꯛꯇ ꯔꯦꯗꯤ ꯇꯧꯈ꯭ꯔꯕ ꯂꯣꯏꯅ ꯅꯪꯁꯟꯈ꯭ꯔꯕ ꯌꯦꯔꯨꯝ ꯊꯣꯡꯕ ꯇ꯭ꯔꯦꯟꯗ ꯄꯤꯔꯛꯄ ꯏꯟꯖꯥꯡꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯁ ꯁꯥꯗꯧ ꯃꯥꯜꯂꯤꯍꯦ ꯐꯖꯅ ꯁꯥꯗꯣꯏꯅꯤ ꯐꯖꯅ ꯁꯥꯗꯣꯏꯅꯤ ꯐꯖꯅ ꯁꯥꯗꯣꯏꯅꯤ ꯑꯣ ꯆꯥꯛꯁꯤꯕꯨꯗꯤ ꯉꯁꯥꯏꯅ ꯈꯔ ꯊꯤꯔ ꯊꯝꯃꯕꯅꯤꯅ ꯈꯔꯕꯨꯗꯤ ꯏꯪꯉꯦ ꯃꯍꯥꯎꯁꯦ ꯃꯍꯥꯎꯗꯤ ꯃꯍꯤ ꯅꯪꯉꯁꯨ ꯐꯖꯅ ꯐꯪꯉꯦ ꯆꯅꯝꯁꯦ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯍꯦꯛꯇ ꯇꯤꯜꯍꯧ ꯃꯆꯦ ꯑꯃꯇꯪ ꯂꯧꯊꯣꯛꯆꯔꯒ ꯅꯥꯀꯟꯗ ꯊꯧꯒꯜ ꯇꯧꯔꯤꯕ ꯁꯣꯏꯐꯖꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯁꯤꯗ ꯂꯧꯈꯠꯆꯔꯒ ꯃꯍꯥꯎꯗꯤ ꯂꯩ ꯈꯔ ꯀꯨꯏꯔꯛꯑꯕ ꯇꯦꯅꯧ ꯃꯥꯟꯕꯤ ꯍꯦꯛꯇ ꯊꯨꯗꯦꯛꯆꯔꯒ ꯍꯦꯛꯇ ꯈꯔ ꯂꯨꯞꯄꯒ ꯃꯣꯔꯣꯛꯇꯤ ꯐꯖꯅ ꯁꯥꯔꯦ ꯁꯤꯁꯨ ꯍꯦꯛꯇ ꯄꯨꯟꯅ ꯃꯍꯥꯎ ꯐꯪꯃꯤꯟꯅꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯉꯥꯏꯈꯣ ꯌꯦꯔꯨꯝꯁꯤ ꯊꯨꯒꯥꯏꯗ꯭ꯔꯤ ꯆꯥꯗ꯭ꯔꯤ ꯌꯦꯔꯨꯝꯒꯤꯁꯤ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯃꯍꯥꯎ ꯆꯪꯒꯅꯤ ꯌꯦꯔꯨꯝꯒꯤꯗꯤ ꯌꯦꯔꯨꯝꯒꯤ ꯋꯥꯔꯤꯅꯤ ꯑꯁ ꯃꯁꯤꯁꯨ ꯃꯍꯥꯎꯗꯤ ꯂꯩꯔꯦ ꯁꯥ